ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds na taram nokchari. Ngasi mayamda ligadawriba phungawari asigi maming Samu angawbagi masanupi phungawari si haujaraklage. Thaina mamangaida mirol khangba yamna singba Samu angawba ama lairami. Mahangna numit khudingi masak matau phajabi lukhrabi naha amagi mayumda koiraklami. Lukhrabi aduna jatkadaba lambi mayada samudu nungtigi kunduna lay. Nongmadi lukrabina ha samu angawba haugatlo khara jatke hairakpada samu angawbana haugatrabada lukrabina samu angawbadugi mathakta kaduna chatli. Asumna numit khudingi kaduna chatpa tarani suba numittadi lukrabina samugi mathak hek kakhatlakpada samu angawbadu haugatlakle. Lukrabina kiduna law khongbadagi samudu kunduna mathaktagi lukrabidu kumthahalle. Aduga samudi sauduna mathi phaidoklamlaga chatkhi. Onthokpa samu angawbani ngawkhreda haina samuna phaidoklamba mathi adu lukrabina magi ingkholda pusinduna thamki. Matam khara lairaga samu angawbagi mathidagi phajaraba hangam pambi ama horakle. Hangam pambidu ubada chaning man khraduna lukrabina mana khara heklaga thongduna charami. Hangam charubadagi lukrabi adu khanghaudana mirole. Ikaibadagi lukrabidu nare haisinaduna mapan thokidre. Asumna tha tara naupuraga lukrabina masak matau phajarabi machanupi ama pokle. Pau asi tabada kairoi leikaigi miyamna lukrabi macha pokle haina ngangna badu tabada lukrabidu ikaibana tumba chaba changkhidre mapan thokidre kanagumba masjin thiba kangbuna lukrabidugi manakta laktuna laknare lukrabido nongmadi ikaina kaithenda asa athak leiba chatpada angangsingna mabu ubada laknarami angangsingna laknabagi lukrabidu ikaibadagi mapan sungthok thokidre onthokpagi laibaknida Mina macha tara pokpadi wathok wayamde lukrabi aina isa amatang puksabadi lebak pungjau thinbire haina matomta murum sonjai samu angawbagi machanupi adu nongmagi chauksilaktuna leisabi mapung phajilakle mahak asi masak matau phajabada laigi machagumbani nongma mamanabasingna lukrabigi machanupi du mapa masak khangdabi haina Saibadu tabada mathwai nungai taduna kaptuna mama lukrabida mabu pokpa mapa kanano mahak mafam kadaida leibagi hanglakle masana taksillaglabada lukrabidu khumdaba yadaduna ibema asidagi awang pangna chatlaga asongba umangda samu mayam charamgani mayamdugi maraktagi yamna chawba samu angawba ama yawramgani madu nangi napani Mamagi wadu tabada nupi masa adu mapa samu angawbagi leifam thiba chatki khara chatlaga ha ipa samu angawba nacha lakle aibu lobiro haina kaura duna lakpadu samu mayamgi marakta sajik chaduna leiriba samu angawbana macha nupigi makhol tabada chelaktuna mapa macha unare macha nupina ipa ibungo imanabana laknabani Laikai mina noknabani ai imagi nakta leiba ngamdaduna laklabani ngasidagi ipagi nakta lengdana leijarage hairaklabada samu angawba macha adu manakta lehalage khalladuna machanupi adu mathakta haplaga purakle samu angawbana machanupi puduna lakpadu ubada samu mayamna ngaktuna yengnei samu angawbana machanupi adu lok amagi mapanda hauba Ujau amagi mathakta thangatuna leihalle numit khudingi samu angawbana machanupina chaningba uhai wahai thiruraga machanupida pijaduna yokhi matam khara leiraga nongma inak khunba pakhang ama sagol tongduna sadanba lagi mahangna sadanbada waraduna ising thirakpada samu angawbagi machanupina leiriba lok adugi manakta thunglare ising thaket Lukthabada isingda taba masak matau phajarabi
nupi macha amagi mamidu ubada inak khunba pakhang adu pungak ngakli. Mahakna uthakta yengkhatpada leisabi ama phamlibadu ure. Ahanbada mahak lairembi oiramane khanduna kirami. Mari makhong hangbada lairembi natte khanglabada kidre. Masak matau phajarabi leisabi adugi nungsiba wangang sangang adu tabada inak khunba pakhang aduna pamle. Khudakta makhoi ani nungsinare lauge leige ngangnare. Asumna wari saringaida numit tasilaktuna mapa samu angauba halakpa matam oraklabada nupi macha aduna ngasidi chatpiro ipa samu angauba halakpa matam oire. Hayeng ipana machinjak thiba chatkringaida lau chatminasi hairakle. Karimata chingnaruganu ai ngasi ahing ai umangda lotuna leige. Inak khunba pakhang macha aduga magi sagol aduga umangda ahing lekminaki. Nong hek nganbaga nupi macha aduna mapa samu angaubada ipa ibungo ngasidi arapa mafamda chattuna ahawba amunba uhai mayam heklaga pubira uhairai. Machanupigi wadu tabada samu angaubadu harauna arapa mafamda hai amunba hekpa chatki. Samu angaubana chatkibadu ubada inak khunba pakhang adu laklaga machanupidu magi sagol mathakta haptuna chatki. Ngaihak leiraga samu angaubana machanupina chanaba hai amunba ahawba mayam hektuna puraklaga halakpada machanupi leiramdrabada samu angaubadu nungsa thiduna machanupigi khongul lirai. Mana khongla duna tanarakpada lok amagi mapanda machanupiga nupa amaga makhoi anina ising langadabagi leptuna leibadu ure. Madu ubada samu angaubana nungsiraduna mamitta mapi sinthaki. Machanupina pamjaba mapuroibagi manakta leijarasanu khalladuna samu angaubana harauna khonglamlaga hanki. Makhoi anina sagol tongduna apanba leitana lakpana mayum manak yausilakle. Inak khunba pakhangduna ibema aidi sadanba lakpani. Nahakpu aina hujikmak pusinduna changlabadi phajade. Nahak khongnang pambi asigi mathakta ngaihaktang phamduna leiramu. Ai ipa imagi mayathang laurukige. Asi haiduna nupi macha adu pukri mapanda hauba chauraba khongnang pambigi mathakta thangat piramlaga mahak mayumda chatki. Matam asida masak yamna thibi nupi ama pukri aduda ising sokpa laklami. Mahakna ising sokadabagi lukthabada uthakta leiribi masak matau phajabi nupi macha adugi mami isingda taribadu magi mami oiraboi khalladuna aigi sak asi onthokna phajakreda haina harauna nokchai. Magi masak matau adu ubada uthakta tonglibi nupi macha aduna phak noklagi. Mahakna uthakta yangkhatkibada masak matau phajarabi nupi macha ama usada phamduna leibadu ure. Mahakna ibema nahak kananu karigidamak uthakta leiribanu hanglaklabada nupi macha aduna waram pumnamak sakthibi nupi aduda tamlami. Sakthibi nupi aduna hairagi aigi nada chilliba lei asi chillabadi nahaki napuroiba amadi naku nanemna nahakku nungsina luna chana tawgani. Asi hairamlaga nupi macha aduda pinaba manada chilliba leidu makhutna lamkhatlami. Nupi macha aduna lei adu laugadabagi makhut lamtharakpada sakthibi nupi aduna leidi pidana nupi macha adugi khujengdu pairaga uthakhtagi chingtharaklaga hatukli. Nupi macha adu manakta leiba akutpa mongsongda puraga phumjille. Mana selakpa mafi marol adu lauthoklaga mana sechille. Sakthibi nupi adu uthakta kakhatuna inak khunba pakhangdu lakpa ngaiduna leiki. Ngaihak leiraga inak khunba pakhang aduna mapaga loinana nupi machadu lauba lakpada khongnang mathakta sakthirabi nupi ama oina leirambadu ubada pakhang adu pungangakre. Mahakna mapagi mamangda ikaiba amadi nupi onare haidokpa ngamdaduna mapukningda chingnana puraklaga makhoi ani luhongle. Inak khunba pakhang aduna
maga hana nungsinajaba nupi macha adu natte khangbadagi nungaitana tumthakhibada mamangda sikhrabi samu angobagi macha nupi du laktuna ibungo nahakna luhongduna lauriba nupi du ai natte laibak thibi aibudi sakthibi mana hatlaga mongsongda phumjinduna thambire aibu phumliba mafam asi ai sanagi thambal oina salake ibungo nahakna thambal adu hekpiraga mi amatta khanghandana numit tarit nidang cheksinna thambiyu ai taibang mi onba ngambra yingjage hairakle nong ngalaga inakhutba pakhang aduna mamangda hairamba matung ina chattuna yengbada sanagi thambal ama satuna lerambadu ure mana thambal du heklaga cheksinna thami tarukni suba numitta sakthibi nupidu thambal adu thengnaduna segairaga yanakhada hundokhi inakhunba pakhang adugi mamangda samu angobagi macha nupina amuk hana laktuna ibungona lotuna thamba thambal adu sakthibi nupina segairaga yanakhada hundoktuna thamle ibungona aibu nungsibirabadi thamchet adu lausillaga thambiyu mangani suba numitta ai taibang mi onba ngambra yingjage hairare inakhunba pakhangna mamangda hairamba matung ina thamchet adu khunjillaga yamna chekchinna thammi mapuroibana chathokringaida sakthibi nupiduna thamchet adu kupna segairaga mainungda langsinduna mai thadokhi samu angobagi macha nupi adu mi onba ngamdana adum mangkhre wari asi matang asida losinjare wari asi libada soikiba yaurabachu tabiriba pumnamakna ngakpinaba